Ngasigi wari asidi game sanabada aigi phone hack tawgiduna paisa nirakpada natana aibu blackmail tawrukibagi warini mayamsu phone paiba matamda cheksinbiyu wari asi taminaduna matau karamna thokiba thawdokno haibadu mayam puna khangminasi ngasisu hoi entertainment youtube channel na mayamgi damakta asengba thokiba thawdok amagi wari puduna lakjari wari asi aikoigi subscriber amana thabirakpani aduga mayamgi mafamda asengba thokiba wari leirabadi aikoigi whatsapp number 8258031624 asida thabirakpa yagani wari asi pathokchaba matamda soikilan kiba kaya ama yawrubasu tabiribasingna ngakpiu haiba wafam asi thamjage aduga aikoigi channel achina mayamgi damakta giveaway ama thamjari mayamna video sigi description amadi comment da pijariba link aduda changbiduna saruk yabiu yam hena yamjaba amount na chade miyoi ani khangat charaga 500 is pijagadabani giveaway gi details adu pijariba link aduda changbiduna yengbiu wari asi 2020 da thokiba wari amani matam asida aiha class 12 kari ngai matamni matam asi india pumbada corona lakpadagi lockdown tawgiduna mayam yumdagi mapan thoknaramgide mayam adugi manungda aisu amani yumdagi mapan thoktrabanina yumda adam laisinba asi yamna warami aduna aikoigi imanaba kharaga pullaga game sanarami hairiba game asi PUBG ni mayam su thaba lainadrabani school college su chuti thabana maram oiraga game sanaduna matam lenarami asumna aikoi imanaba khara pullaga namit khudingi game sanarami matam asi aikoigidi amaromda yamna nungaiba matam amasu oikirami game sanaba hemenbadagi yumgi ahalsingnasu jairamki adubu aikoisu thabak atai laitrabani haiduna ayu anganbadagi game sanabaduna namidangi athengwa phawba sanarami asumna tha ama anidi aikoi imanaba khara punduna adam sanarami aduga marak asida aikoi imanaba maselsu khanabsu yaronki game sanabada khanabadagi message thaba phaw halaktabasu yaudaba nate asina ama oirega asumna tha ani ahum sanarakpada aikoisu awaba mata khanglamde imanaba amana aingonda asumna hairami adudi aigi wifi broadband su sambanina aina sanariba game adu live stream tawnaba hairamki aduda aisu ikhan khandana imanabana hairiba wa adu yaduna facebook page ama create tawromki aduga aina sanariba game adu facebook ta live tharamki ahanmada matau karamna game adu facebook ta live thagani haiba aisu phajana khanglamde maram aduna aina youtube ta yenglamki aduga application khara lai adu install tawraga aigi screen pumba capture tawduna live stream adu thaga dawribani asumna aina aigi screen pumba capture tawduna live stream thabada aigi saina tharakpa message ama aigi viewers na ukhidana amuk video adu kakna khibagi warisu lairibani aduga matang asida aiga koina binupi ama lai aina PUBG game asi sanabada mana ingonda yamna saurami haibadi aina game asi sanaba haukrabadi magi call amadi message hangani haiba kawkhirami maramdi aikoina somda chicken dinner launaba honaringaida aduga aina aigi views haijakiba adu asengbagidi aigi views nate aigi facebook page asi aigi imanaba miyoi 10 mukna follow tawbani aduna makoina ukibagi warini asumna facebook ta live stream tawba si tha ama phajalakhi aduda noma ikhang khanghodana aigi video ama mayamna pamna yengbirakhi adugi video aduda 1k views helamki ahanmadadi aigi views asi tarani yamlabada chamadagi hendabani hariba video asi 1k hena yenglakpadagi aigi follower asi chama helamki adubu hariba follower asi ayambana mayang macha ngaktani adubu aigi video aduna 1k views yawba amadi aigi follower chama henmada yamna harawba ama phawromki aduga nuwalaba matungda aigi facebook page ta notification ama laklamki adugi notification adudi aigi facebook page asi paisa tanba yare hairamki facebook page semnaga paisa tanba yabagi lambidi mayam ama leigre adubu aigi facebook page ki haibadi live streaming tawba gaming page oirabadi numit 13 ni nomada pung ani hena live stream tawba aduga 100 follower yawrabadi aigi page adu monetize tawba yaramki haibadi aina gameplay adu live stream tawba matamda aigi follower singna aingonda star tharakpa yarammi hariba star asi paisana leiraga tharakadabani aduna aina su hariba star adu paisada onthokpa yarami matam aduda aisu yamna harawba ama phawromki maramdi aina game su sanaba aduga paisa su phangba haiduna adubu nongmada aingonda star tharakiba midi leiromkide
असुमना इमानबा मसेंदा अइंगोंदा स्टार थारकनबगी फागी जुगाई तौनदुना हाइनरमी अदुबो अइना स्टार फंगद्रबसु लाइव स्ट्रीम तौबदी लेबलमदे मरमदी अइना गेम सानरिबा असि पैसा तानगे हाइदना थोरकिबसु नत्तबनिना अइगी इमानबसिंगना पुल्लगा ngahak nungaiba game sanaduna matam lenba adu khaki wani asumna tha ama hena live stream torongki nomai khanghaudana aigi live stream aduda nupa amana aingonda 75 star tharaklamki aduga comment ama tawrai adudi aigi gp number hanglaklammi matam maduda aisu nahandagi miyoi kana amatana star tharaktaba adu ngasi star tharakpa asida ka hena harauba paurongki adubu aigi harauba adu karisu koi hogde asumna star tharaktuna gp number hanglakba adudadi aisu ngahak wakhal ama tawrami haibadi afawba gamer singna game sanaba matamda makoibu pamjaba followers singna gp da paisa su thanari bani ngahakti aisu afawba gamer oina khalamki ahenba karisu khandana aina aigi gp number adu aigi comment da pin tawduna iramki matam adudadi aisu karisu thoidokna khalamde adubo aina game sanaduna live stream tawriba asi aigi mobile phone screen pumba capture tawribani matam aduda aingonda otp ama lakhirami haiba otp number asi aigi live stream bu yengliba makhaina uribani adugi khudong chaba lawraduna aingonda 75 star tharakhiba miyoi aduna aigi facebook account adu hack tawkhirami OTP lakpa matam aduda aidi hack tawbagi wakal thoitona leramde ngahakti aisu harauramki maramdi aigi gp number ni ribasi aingonda paisa khara gp tawrakadaba malamki aina OTP adu thoidona yengdana aigi game adum sanarami aduda aigi whatsapp ta call tawraklami aisu ahamadadi live stream tawri banina pakhal howdre hariba number asi aigi contact ta save tawba number sunate aduga minute ama muk leiraga aigi live stream tawriba adu tatkhirami connection problem ama thoraklami matam aduda aihu chap chaba warol adudi khangja howdre aina kari tawba yawbano khanduna aina live stream thariba application aduda changuba matamda login taw haiduna hairamki aduga aina whatsapp ta yenguba matamda message ama yawromi message asi atai kana kaisunate mayang nupa aingonda 75 star tharakpa aduni aigi facebook account adu mana hack tawkhirami aigi mobile number gmail password loinamak sindokhirami ngasai aingonda OTP malakhiba adu hariba mayang asina facebook ta changduna forgot password tawba oirangani aduda OTP lakpa adu aigi screen capture tawbana maram oiraga aigi facebook account adu hack tawkhibani aduga aikoina facebook account hangma matamda aikogi mobile number hapnaba facebook tagi masa mathanda recommend tawrakpani aduga aikogi number adusu masa mathanda detect tawduna tholakpani asumna yamana aikogi mobile number asi facebook ta hapnarami adugi khudong chaba adu hariba mayang nupa asina aingondagi lawgibani aduga mahangna asumna haraklami karigumba aigi facebook account adu pamlabadi 10k piu hairamki aduga magi phone pay number su tharaklami 10k adu pidrabadi aigi account da aigi friend singda natai chadaba photo amadi video na chingba thagani haiduna aingonda blackmail tawrongki matam aduda aisu pakhatlamki ai isa ithanda wakhal makhal khalamki haibadi aigi facebook friend sing adugi marakta aigi oja singsu yauribani aigi ojada hariba na tai chataba photo amadi video thajilurabadi ai kari oigani aduga atopa nupi aigi friend oribasingda karan taramlabadi haiduna pakhatpa phorumki matam aduda youtube ta changduna youtube ki video kharasu yengkhirami haibadi matau karamna hack tawkhraba facebook account adu recover tawgani haiduna ayamana minute 10 mukki changda video loina oi adubu tanja aduda minute 10 haibasi aingondadi pung amaga chamanarami aduga video sing adu point laktabida yamna tamna video adu explain tawduna lay aina forward tawduna yenglamki aduga makoina tawriba adumak aina try tawramki adubu makoina hariba mayam adu aigi situation adudadi yaramki de haibadi aigi OTP lakadaba mobile number email loinamak change tawkhirami aduna amuka hena awaba ma oiramki lupa lising tara hariba sale asi aigi famdadi aduki matik yamlibani aduga matam aduda aingonda adugi senfamdu lairamkide aigi account da lupa lising manga mukti yauribani adubu matam aduda aina pakhatuna aigi facebook account khak natana aigi bank mobile apps yauriba adu phawba hack tawduna aigi yaujariba sale adu phawba lawhi gadra haidana pakhatlamki matam aduda ai kari tawgadabano khanglamde cyber crime da report tawsi hairabasu numit adu numitang ahing oibana report tawba ngamlamkide aduga nongalaba matamdasu lairiba situation haibadi corona gi marakta yumdagi mapan kana chu thoknadabanina ai isai thanda akiba phawromki
ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯗꯁꯨ ꯈꯪꯍꯜꯂꯝꯈꯤꯗꯦ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯩꯕꯤꯅꯤ ꯈꯟꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯈꯤ ꯏꯃꯥꯟꯅꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ WhatsApp ꯁ꯭ꯇꯦꯇꯁꯇ Facebook ꯑꯦꯀꯥꯎꯟ ꯑꯗꯨ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯇꯁ ꯑꯃ ꯊꯥꯒꯠꯂꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯗꯒꯤ ꯃꯦꯁꯦꯖ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯐꯥꯏꯜ ꯊꯥꯔꯛꯂꯕꯁꯨ ꯌꯦꯡꯕꯤꯒꯅꯨ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯗꯨ ꯕ꯭ꯂꯣꯛ ꯇꯧꯅꯕ ꯍꯥꯟꯅ ꯁ꯭ꯇꯦꯇꯁ ꯊꯝꯃꯨ ꯍꯥꯏꯔꯝꯈꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯝꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ Facebook ꯑꯦꯀꯥꯎꯟꯗꯒꯤ ꯑꯩꯒꯤ Facebook ꯑꯦꯀꯥꯎꯟ ꯍꯦꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯣꯁט ꯊꯥꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯁꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯡ ꯃꯆꯥ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗ ꯃꯥꯅ ꯃꯇꯝ ꯑꯃ ꯊꯥꯔꯝꯈꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯍꯦꯟꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯑꯁꯤ ꯌꯥꯝꯅ ꯔꯤꯛꯁ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯊꯥꯔꯛꯅꯕ ꯍꯥꯏꯔꯝꯈꯤ ꯑꯩꯁꯨ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯈꯟꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯡ ꯅꯨꯄꯥ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯌꯥꯡ ꯅꯨꯄꯥ ꯑꯁꯤ ꯁꯥꯎꯠ ꯂꯣꯝꯒꯤ ꯃꯥꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯤꯟꯗꯤ ꯉꯥꯡꯕ ꯃꯇꯝꯗ ꯍꯤꯟꯗꯤ ꯐꯖꯅ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯑꯌꯥꯝꯕ ꯏꯪꯂꯤꯁꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯔꯝꯈꯤꯗꯦ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯗꯦ ꯂꯨꯄꯥ 5,000 ꯈꯛ ꯌꯥꯎꯏ ꯑꯩꯁꯨ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩꯒꯤꯁꯨ ꯈꯔ ꯊꯝꯍꯧꯔꯒ 2,500 ꯄꯤꯒꯦ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ 10,000 ꯍꯥꯏꯔꯝꯕ ꯑꯗꯨ 5,000 పꯜꯂꯨꯕ ꯑꯗꯨꯗ 5,000 ꯑꯗꯨ ꯀꯥꯞꯂꯛꯑꯣ ꯑꯗꯨꯒ ꯄꯩꯁꯥ ꯑꯗꯨ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨ ꯊꯥꯔꯛꯅꯕ ꯍꯥꯏꯔꯝꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯈꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯄꯩꯁꯥ ꯊꯥꯈꯤꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯔꯝꯈꯤꯗꯦ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯦꯜꯞ ꯁꯦꯟꯇꯔꯗꯁꯨ ꯆꯪꯗꯨꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝ ꯑꯗꯨ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯩꯁꯥ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗꯨ ꯍꯟꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯔꯤꯛꯁ ꯂꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯔꯤꯛꯁ ꯑꯗꯨꯁꯨ ꯂꯧꯕ ꯇꯥꯔꯝꯈꯤ ꯑꯩꯅ ꯄꯩꯁꯥ ꯑꯗꯨ ꯊꯥꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯄ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯑꯩꯅ ꯃꯌꯥꯡ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁా ꯊꯥꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯆꯦꯛ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯗꯤꯇꯦꯜꯁ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯔꯒ ꯊꯥꯔꯛꯈꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨꯗ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 2 ꯈꯛꯇꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯗꯦ ꯑꯁꯨꯝꯅ ꯑꯩꯅ ꯂꯨꯄꯥ 5,000 ꯑꯗꯨ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯗු ꯑꯃꯨꯛ ꯍꯟꯗꯣꯔꯛꯈꯤ ꯑꯩꯅ ꯄꯥꯈꯠꯂꯨꯕ ꯃꯌꯥꯝ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯈꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯥꯡꯂꯕꯁꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯑꯃꯨꯛꯀ ꯂꯨꯄꯥ 5,000 ꯄꯤꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯈꯤ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯩꯅ ꯄꯥꯁꯋꯥꯔꯗ ꯑꯃꯗꯤ ꯏꯃꯦꯜ ID ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛ ꯁꯤꯟꯗꯣꯛꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯀꯅꯥ ꯀꯅꯥꯗ ꯃꯦꯁꯦꯖ ꯊꯥꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕꯗ ꯊꯣꯏꯗꯣꯛꯄ ꯃꯦꯁꯦꯖꯇꯤ ꯊꯥꯔꯝꯈꯤꯗꯦ ꯃꯥꯅ ꯊꯥꯔꯒ ꯗꯤꯂꯤꯠ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯦ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯩ ꯑꯇꯣꯞꯄꯗ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ PUBG ꯍꯥꯏꯔꯤꯕ ꯒꯦꯝꯁꯨ ꯁꯥꯟꯅꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯁꯨ ꯊꯥꯈꯤꯗ꯭ꯔꯦ ꯍꯦꯛ ꯇꯧꯈꯤꯕ ꯑꯁꯤ PUBG ꯁꯥꯟꯅꯕꯗꯒꯤ ꯍꯦꯛ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯍꯣꯏ PUBG ꯗꯨꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯈꯣꯏ ꯆꯤꯛꯈ꯭ꯔꯕ ꯃꯤ ꯑꯃꯅ ꯍꯌꯤꯡ ꯄꯥꯏꯔꯛꯄꯗ ꯈꯣꯏꯅꯤ ꯍꯥꯏꯗꯨꯅ ꯀꯤꯅꯩ ꯍꯥꯏꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯩꯒꯤ ꯂꯨꯄꯥ 5,000ꯗꯤ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯍꯧꯔꯦ ꯃꯁꯤꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯦꯌꯔ ꯇꯧꯖꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯄꯪꯕꯗꯒꯤ ꯑꯩꯉꯣꯟꯗ ꯇꯥꯍꯧꯔꯤꯕ ꯗꯁꯥ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯅ OTPꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯋꯥꯅꯤ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯒꯗꯕ ꯋꯥꯔꯤ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ 8258031624 ꯑꯁꯤꯗ ꯊꯥꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯒꯤꯚ ꯑꯋꯦ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯒꯤꯚ ꯑꯋꯦ ꯑꯁꯤ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ 500ꯒꯤ ꯄ꯭ꯔꯥꯏꯁ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯗ ꯐꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯤꯑꯣꯏ 2 ꯈꯟꯒꯠꯆꯒꯅꯤ ꯍꯥꯏꯔꯤꯕ ꯒꯤꯚ ꯑꯋꯦꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯍꯧ ꯂꯤꯡ ꯑꯗꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯑꯃꯗꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯞꯆꯔꯝꯃꯒꯦ ꯑꯔꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ